bounce. Used to be frightened, jumping from mountains, but now I'm enlightened. Ngasigi product asidi Ordinary Retinol 0.2% in Squalane. Haiba product asi magi mapangal asi yamna kanbo oide moderate oi aduga magi irritation oi basi yam hen oide aduga khara kharti oigani aduna mana haiba matamda low strength aduga moderate irritation haina haiba product is magi pH balance asi 5 tagina 6 power oi haibadi aikoi skin gi pH balance 4.5 tagina 5.5 ka yamna close oi aduga magisi alcohol yaude ising yaude silicone yaude nut yaude vegan ni aduga gluten free oi aduga cruelty free su oi aduga masi saba matamda thau su yaude haiba product asi ising yaude kai damakta ising yaudino haiba kanda ising mix tawpa matamda retinol gi magi stability ja disturb tawre haidi ahungba lakhale adugi damakta moine ising je haptabani aduga mangoda yauriba si 0.2 pure retinol neba aikoi skin da kana ba yamna phangali samna haibada retinol na aikoi gi ahano selakpani mami sang leirakpa adagi khuijalakpa adagi nusa mangana sokhanbadagi photo aging oirakpa adagi sun damage oirakpa singba mayam se mana mateng pangi aduna aikoina khuijalakpagi damakta di anti-aging product oina sizinabagi damakta di retinol se yamna phai aduga retinol je karamba matamda sizinagani haiba kanda haiba product asi nungdangda khak sizinabiyu kaiginoda ayuk nungdinda sizina matamda magi nusa mangana aikogi skin da sokoyani magi mahi yamna lange sige 0.2% aduga masi taiba matamda irai laina masi mahi se lange aduga skin da su yam laina spread taweba khoina taiba matamda aduga irai laina skin da chupsal le retinol se sije aina sizinaba matamda magi manamji kai manam namgi haiba kanda yamna light oiba chemical manam namme adu nataba to ko yamna yakpa manam gumadi namde aduga skin da irai laina chupsal le sigi retinol se aduna masi sizna matamda nungdang sizna biu ayuk nungdin sizna bigano aduga retinol sizna matamda yamna section biu nungsa manga da thoku matamda mathangi nugita khoina chatpa matamda sunscreen amadi sungsoi soidena maki sizna biu aduga retinol sizna rapagi side effect kumba ahambada lakpa yai kaigino da khoi skin na chana na ba adjust tawpa matamda skin je ahambada dry oirpa haibadi mid maya side kumba oirakpa adagi di kuron hurakpa ngangpa singba sensitive level je yam oi aduna yai makai low percentage segi horga retinol je sizna biu aduga mathang aikoi skin jina tolerate tawba ngama akanda aikoi skin jina khangba ngama akanda magi concentration du khaga wang sizna biu retinol gi kana basi yam lei adugu phaningi ne na hena higher percentage segi sizna badu to biganu aikoi skin je phagalakpa matam changi aduga adjust tawba matam changi haibasi kawiganu duga haiba product si kam kind of siznagani haiba kanda khoina cleanser tawba matung toner tawba matung khoina serum ama tayraga haiba sigi policy taybiro aduga mathangda moisturiser ama taybi yare nungdangina aduga karigumba somgi manakta ordinary gi niacinamide 10% plus zinc 1% do laiba taragadi adudo handa taybiro aduga mili manga lay matungda sisi taybiyu kayino da niacinamide ka retinol ga paba se yamna phaba combination amani kayino da retinol je skin yamna dry ohele aduna khoina niacinamide je tayba matamda skin je hana marik mahau thokan ba moisturizing ohen ba adu oiba taragadi korean retinol da skin do yam hena dry oidana ba aduna adumaina combine tawga sizna biba yai yam hena akupa maroli ordinary gi website adum chatpa matamda yengbiba phangani adudai da karam haina sizna gani haina akupa magi instruction mayam su pibani karigumba somgi skin care routine de retinol de sizna ningba hongingba taragadi sigi product ase chap chare ma se retinol 0.2% in squalane haibanina ahan boina retinol sizna bagi damakta di sigi percentage se yamna low oi aduna sidagi hana hawbo yagani sizina chap chagani na khanjai aduna ai ahamba retinol sizna hawbo matamda sizina hana sizna jai adu sise mayam su try to biba yai makhata ba karamba ordinary ki product ai na test tawa aduga review biba yingi have to makhata comments tawiyo ai so da maki try to zerte thank you so much for today bye bye